my blog ngasi nong yam na dai ngasi sumaina nong ka bi handak chahi gi waina sumain ta bi yawm do man de do ki tin na tin thum me aduga labu sing leina da labu sing ang leina mane thade na mana de ado nong yam ta tai som da manipur de hobi che do phan du sumain ta ram ta ga di sugoi soi na sing lambi na tin da sing khara le ram do ma le ado ngam che ki ke na patiu lambi tat poko pa jo ga di nong kan na su bani na hujik na ra di nong sugoi soi na da ki da na corona na pa tambang ngam de do na 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 ba kan hu bi yo nong di kan ta re som da di ꯑꯩꯈꯣꯏ ꯆꯥ ꯂꯣꯏꯔ ꯃꯥꯜꯂꯦ ꯁꯤ ꯆꯥꯁꯦ ꯊꯛꯆꯤꯟꯈꯤꯒꯦ ꯃꯌꯥꯝ ꯃꯃꯥꯗꯨꯅ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯥꯠꯅꯤꯗ ꯃꯃꯥꯗꯨꯗꯤ ꯁꯦꯝꯖꯥꯠꯅꯤ ꯃꯃꯥꯗꯨꯅ ꯕ꯭ꯂꯣꯛꯁꯦ ꯅꯝꯅꯤꯡꯃꯟꯗꯅꯀꯣ ꯃꯆꯥꯅꯤꯄꯥꯗꯨꯅ ꯍꯥꯏꯔꯤꯅꯦ ꯑꯁꯤꯁꯦ ꯊꯕꯛ ꯑꯃꯐꯥꯎ ꯇꯧ ꯌꯥꯔꯝꯗꯕꯅꯤ ꯀꯦ ꯆꯠꯅꯗꯅ ꯃꯥꯏ ꯕ꯭ꯂꯣꯛꯁꯤ ꯁꯦꯝꯉꯥꯏ ꯍꯣꯠꯅꯕꯗ ꯃꯥ ꯑꯁꯔꯒꯁꯤ ꯋꯥꯏ ꯇꯩꯔꯤꯁꯤ ꯌꯦꯡꯉꯣ ꯑꯅꯤꯅ ꯃꯁꯥꯁꯨ ꯀꯟꯕꯅꯤꯕ ꯀꯟ ꯌꯥꯝ ꯊꯦꯡꯕꯗꯣ ꯏꯟꯊꯣꯛꯄ ꯀꯥꯗꯨꯔꯦꯅꯤꯅ ꯑꯗꯨꯅꯤ ꯃꯥꯒꯤ ꯐꯣꯇꯣ ꯄꯩꯁꯥ ꯊꯝꯕꯗꯨꯗ ꯊꯤꯔꯨꯔꯖꯥꯠꯅꯦꯕ ꯃꯤꯅ ꯂꯨꯄꯥ ꯇꯔꯥꯗ ꯄꯤꯕ ꯂꯣꯠꯂ ꯊꯝꯖꯕꯗꯣ ꯃꯥꯅ ꯈꯨꯔꯥꯡꯗ ꯆꯥꯊꯣꯛꯏꯕ ꯌꯨꯝꯕ ꯑꯩꯗꯤ ꯂꯨꯄꯥ ꯀꯩꯅꯣ ꯄꯤꯗꯣꯏꯕ 50 ꯄꯤꯗꯣꯏꯕ ꯂꯨꯄꯥ 5 ꯈꯛ ꯄꯤꯅꯦ ꯍꯥꯎ ꯀꯛꯀꯅꯤ ꯑꯩ ꯆꯥꯝꯃꯒ ꯃꯧꯗ꯭ꯔꯥꯗꯪ ꯍꯥꯏꯔꯦꯅꯦ ꯆꯥꯈꯣ ꯈꯨꯔꯥꯡꯒ ꯆꯥꯈꯣ ꯂꯨꯄꯥ 5 ꯈꯛꯇ ꯂꯩꯕꯤꯕ ꯊꯨꯏꯗꯣ 5 ꯃꯥꯅ ꯆꯥꯅꯕꯅꯦ ꯌꯥꯔꯣꯏ 5 ꯀꯥꯏ ꯆꯥꯏꯕ ꯅꯪ ꯆꯥꯊꯣꯛꯑꯒ 5 ꯑꯩꯅ ꯊꯝꯃꯝꯕꯗꯨ ꯃꯥꯅ ꯂꯧꯈ꯭ꯔꯕꯅꯦ ꯂꯧꯗꯦ ꯊꯥꯕ꯭ꯔꯥ ꯅꯣꯁꯃꯥ ꯑꯗꯨꯕꯨ ꯑꯩꯒꯤ Instagram account-ꯗ ꯐꯣꯂꯣ ꯇꯧꯔꯛꯎꯀꯣ ꯑꯉꯥꯡ ꯍꯥꯏꯕꯅꯦ ꯉꯔꯥꯡꯒꯤꯗꯨꯗꯤ ꯊꯥꯒꯠꯇꯔꯤꯌꯦ ꯍꯌꯦꯡ ꯅꯪꯒꯤ ꯀꯩꯅꯣ ꯃꯨꯛꯕꯥꯡꯗꯨꯗꯤ ꯀꯣꯟꯅ ꯊꯥꯒꯠꯁꯦ ꯅꯪ ꯉꯁꯤ ꯍꯥꯏꯈ꯭ꯔꯣ ꯅꯪꯒꯤ Instagram ꯐꯣꯂꯣ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯣ ꯃꯌꯥꯝ ꯑꯩꯒꯤ Instagram account-ꯗ ꯍꯥꯡꯕꯗ ꯉꯥꯏꯅꯦ ꯐꯣꯂꯣ ꯇꯧꯔꯛꯑꯣ ꯑꯩꯒꯤ account-ꯒꯤ ꯃꯃꯤꯡꯅ ꯗꯤꯗꯥꯔ ꯗꯥꯟꯁ ꯂꯩꯕꯅꯦ ꯐꯖꯕꯅꯦ ꯑꯩꯒꯤ ꯗꯥꯟꯁꯇꯣ ꯁ꯭ꯄꯦꯂꯤꯡ ꯍꯥꯏꯈꯣ ꯁ꯭ꯄꯦꯂꯤꯡ ꯍꯥꯏꯈꯣ DIDAR ꯗꯤꯗꯥꯔ ꯗꯥꯟꯁ DANC ꯗꯤꯗꯥꯔ ꯗꯥꯟꯁ ꯈꯪꯉꯦꯕ ꯑꯩꯗꯤ ꯅꯪꯅꯗꯤ ꯆꯞ ꯆꯥꯅꯕꯅꯦ ꯃꯌꯥꯝ ꯑꯁꯤꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯌꯥ ꯑꯆꯧꯕꯁꯤ ꯎꯠꯂꯔꯣꯏꯒꯦ